Minority community Kuki Naga Anigi Marakta Thokliba Erang Athubada pistok Touduna Loishanbiyu HAINA Minority Student Association MSA Manipur gi MAIKEIDAGI PHONGDORAKLI MSA gi General Secretary CS Fayas na kudik piduna thadorakpa cheral amada ikhang khanghaudana karigumba kharadagi minority furup maraktagi Kuki Naga Anigi litanda leiriba khunja singna ungkhatnaduna thoganingdaba thodok kaya thokanduna yum mai thaba Kulai kaya sizinaduna amang ata Thokliba asi Athubada nakanani maki leader sing phaminaduna pistok Touduna waroi sin purakna Loishanbiyu kumjali sing aniga kulhumdoigi megi tarik ahumdagi haurakhiba kangluki irangna Manipur asi khamthengna waduna leiribani masibu phanaba restore and peace laknaba anoba lengak semduna hotnariba cherakasida asigumba irang thoklakpa haibasi nungaitaba phongdokli tungi yumbidel oirakadaba satra satri kaya ikuidana pangthokadoriba kosem amadi bosem gi exam gi preparation tawnaduna leigada Matamasida mayum mai chakpi awaba nongmai gi makhon akiba pokhan bahaibasi akan mamawongda MSN na condemn tawi nauna semlakliba lengak asina daita lobiduna Athubada litan gi kanglup animak phamin na handuna pistok tobiduna hanagum hanjilak na basinbiyu haina apil torakli